Ngasisu mahaugsagumna mayamgidamakta nungairaba pungawari ama uduna lakjari. Wari asibu ibirakpa D.N. Kuman. Wari asigi mamingna Hanubi oluraba ningthau ahum. Thaina mamangay matam amada yamna phajaba aduga yamna su chawba ching ahum leirami. Hairiba ching ahum ase aduki matik wangi aduga yamna su phajai. Hairiba ching ase tarai hekta su changba kinai. Hairiba ching ahum sida lay makhal ahum phangi. Hairiba ahanba ching adudana angangba machugi lay masing suna satli. Aduga anisuba ching adudana asangba machugi lay khal kaya satli. Aduga aroibagi ahum suba ching adudana lay amuba ngakta satlami. Hairiba ching ahum sida hanubi amamamga masu amamamga layrami. Ahan bagi ching adugi hanubi adugi masuna nupa oirami. Ani subagi masuduna nupini aduga ahum subagi dusu nupini. Nongma laybak adugi konungda layba lanmi kharada ningthauna asumna hairei. Taribra thauna phaba aigi lanmi pumba ngasidi ningthau aigi taloina makha pangbada layriba ching ahum adugi ahanba chingda satliba angangba machugi layrang khara nachom sembada hapningi hairine. Maram maduna haujikmak angangba machugi layrang singdo heklu aduga yaradi khara thuna halaknaba hotnauko. Aduga lanmi sing mafam ado ching matondani adubu mafam aduda leikon senaba ahal ama lay haibani. Ahal aduda phajana hairaga lay ado hekkadabani ko. Asumna ningthauna hairabada lanmi taramuk hairiba ahanbagi ching ado tamna khongsanba haukirami. Lanmi sing ado hek chatkibaga ningthaugi taloi ado ningthaugi manakta changlai aduga asumna hairei. Iningthau lanmi sing chatpikhrabra? Layma chatkrabani nong nini di ngairasi. Hairiba ching ado aduki matik wangba maramna nongmada yauba wagani ko. Aduna numit nini humni di ngairasi do layma. Hoi ngairasi iningthau. Ado iningthau icha nupa ani siga icha nupi siga makhoy ahumse lay yamna pamjai. O adudi kaigino imomna pambana pambani icha nupa ani sisu lay pami hairibra. Iningthau nanay haijage icha nupi asina lay angangbase yamna khoidana pami. Numit khudingi magi nachomda angangba machugi lay yaudabada nachomga hekta langkhai. Aduga aikhoigi paridi lay amubase yamna pamjai. Aduga icha poireina lay asangbase yamna pamjai. Adugi oire ko layma karisu khalunu. Ado layma isa langlendo kaplanu sauranu lay angangba hekpa chatkre hayu ko. Nahakna khara themuroko. Amaromdana parina manaw poireida asumna hairei. Inaw poirei haujikti aikhoyanisu pakhang haibado pharedo. Aduna haujikti mingona thaudabase nayambadi pamdene. Thaudabagi mahut ikhongna thongna chatpana pharoidra inaw. Yambung achumbani yambungna takpiribado. Adu yambung nanawdi lay asangba satli hairiba ching ado chachaninido. Aduga lay asangbagi laykonduda mikup amatang oirabasu puthajanini. Inaw nahaki wakhaldudi aiga onthokna manakreda. Khetnariba haibabu nayambadi lay amubase yamna pamjai ngaujai. Aisu lay amuba satliba sing aduda chatuna mikup kharada oirasu laykolduda puthaninido. Adudi yambung asum tawrasi. Ngasi isigi nachom semnaba lay angangba hekpa chatkiba lanmisingdo hek halakpaga aikhoi anisu ipaning thauda haiduna chatlurasi.
ꯍꯣꯏ ꯏꯅꯥꯎ, ꯑꯗꯨꯝꯅ ꯇꯧꯔꯁꯤꯗꯣ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯣ ꯆꯤꯡꯈꯣꯡ ꯌꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯕꯨ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯂꯤꯕ ꯂꯥꯟꯃꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥꯕꯤꯌꯨ ꯃꯌꯥꯝ, ꯍꯧꯖꯤꯛꯇꯤ ꯆꯤꯡꯈꯣꯡ ꯑꯁꯤ ꯌꯧꯔꯦ, ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯣꯊꯥꯕ ꯇꯧꯗ ꯈꯣꯡꯁꯥꯜꯂꯁꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯣꯡꯂꯛꯄ ꯁꯒꯣꯜ ꯑꯁꯤꯗꯤ ꯆꯤꯡꯈꯣꯡ ꯑꯁꯤꯗ ꯄꯨꯟꯗꯨꯅ ꯊꯅꯝꯂꯁꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯃꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯌꯥꯝꯕꯨꯡ, ꯈꯣꯡꯅ ꯆꯤꯡ ꯃꯇꯣꯟ ꯐꯥꯎꯕ ꯀꯥꯕ ꯉꯝꯒꯗ꯭ꯔꯅꯦ? ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯁꯒꯣꯜ ꯑꯁꯤꯗ ꯑꯁꯨꯝ ꯆꯠꯂꯁꯤ꯫ ꯍꯩ, ꯃꯁꯤꯒꯤ ꯑꯄꯪꯁꯤꯗꯤ ꯌꯥꯔꯣꯏꯅꯦꯍꯦ, ꯋꯥꯡꯈ꯭ꯔꯕ ꯆꯤꯡ ꯑꯁꯤꯗ ꯁꯒꯣꯜꯅ ꯀꯥꯕ ꯉꯝꯃꯣꯏ, ꯀꯥꯟꯅꯗꯦ, ꯆꯤꯡ ꯀꯥꯕ ꯍꯧꯔꯁꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯗꯣ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟ ꯇꯝꯅ ꯀꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯆꯤꯡ ꯑꯗꯨꯒꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯍꯅꯨꯕꯤꯗꯨꯅ ꯃꯁꯨ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯧꯖꯔꯛꯏ, ꯏꯁꯨꯊꯣꯏꯕ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯑꯕꯣꯛꯀꯤꯗ ꯑꯃꯨꯛꯇ ꯂꯥꯎꯅꯦ ꯏꯁꯨꯕꯣ꯫ ꯑꯕꯣꯛ, ꯀꯔꯤ ꯂꯩꯔꯒꯦ? ꯅꯁꯨꯕꯨ ꯀꯧꯕꯤꯕꯗꯤ? ꯑꯕꯣꯛꯀꯤ ꯊꯣꯏꯕ, ꯅꯍꯥꯛꯁꯦ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯕꯣꯛꯅ ꯅꯍꯥꯛꯁꯦ ꯑꯊꯣꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯟꯅꯤꯡꯕꯗꯒꯤ ꯅꯃꯤꯡ ꯐꯥꯎꯕ ꯊꯣꯏꯕ ꯀꯧꯔꯤꯕꯅꯤꯗꯣ, ꯑꯇꯩꯒꯤ ꯅꯠꯇꯦꯅꯦ ꯑꯕꯣꯛꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯦ꯫ ꯑꯗꯣ ꯑꯕꯣꯛ, ꯃꯔꯝꯗꯣ ꯇꯥꯛꯄꯤꯌꯨ꯫ ꯑꯗꯨꯕꯨꯔꯣ, ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩꯀꯣꯜꯗ ꯂꯥꯛꯂꯦ꯫ ꯑꯕꯣꯛ, ꯑꯗꯨꯗꯤ ꯑꯕꯣꯛꯇꯤ ꯀꯔꯝꯅ ꯈꯪꯂꯤꯕ? ꯑꯕꯣꯛꯁꯦ ꯃꯤ ꯑꯇꯩꯒ ꯃꯥꯟꯅꯗꯦꯅꯦꯍꯦ, ꯑꯁꯤꯒꯨꯝꯕ ꯈꯪꯅꯕꯒꯤ ꯃꯍꯩ ꯑꯃ ꯑꯕꯣꯛꯇ ꯌꯥꯎꯔꯤꯕꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯕꯣꯛꯅ ꯈꯪꯂꯤꯕꯅꯤꯅꯦ꯫ ꯑꯗꯨꯒꯅꯦ, ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯁꯦ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯅꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯥꯏꯕꯪꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯀꯣꯜꯗ ꯁꯥꯠꯂꯤꯕ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯂꯩꯔꯥꯡ ꯑꯁꯤꯅꯤꯀꯣ꯫ ꯑꯗꯣ ꯑꯕꯣꯛ, ꯑꯩꯗꯤ ꯉꯁꯤ ꯐꯥꯎꯕ ꯇꯝꯄꯥꯛ ꯂꯝꯗ ꯀꯨꯝꯕꯁꯨ ꯐꯪꯗꯦ, ꯑꯗꯣ ꯑꯕꯣꯛ, ꯃꯔꯛ ꯃꯔꯛꯇ ꯇꯝꯄꯥꯛ ꯂꯝꯗ ꯀꯨꯝꯕ ꯌꯥꯒꯗ꯭ꯔꯥ? ꯍꯣꯏ, ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤꯅꯤꯅꯦ, ꯑꯗꯣ ꯏꯁꯨꯊꯣꯏꯕ, ꯆꯥꯛ ꯆꯥꯊꯣꯛꯂꯁꯤ꯫ ꯑꯁꯨꯝꯅ ꯃꯁꯨ ꯃꯕꯦꯟ ꯆꯥꯛ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯆꯤꯡ ꯑꯗꯣ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯊꯣꯏꯕꯒꯤ ꯃꯕꯣꯛꯄꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯂꯥꯟꯃꯤ ꯃꯌꯥꯝꯗꯣ ꯅꯣꯛꯊꯣꯔꯛꯏ, ꯃꯌꯥꯝ, ꯀꯩꯅꯣ ꯍꯅꯨꯕꯤꯁꯤꯒꯤ ꯃꯁꯛꯁꯤꯕꯣ? ꯑꯩꯗꯤ ꯃꯥꯒꯤ ꯃꯁꯛꯁꯤ ꯎꯕꯗ ꯅꯣꯛꯇꯕ ꯉꯝꯗ꯭ꯔꯦꯍꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯌꯥꯝꯗꯣ ꯈꯣꯟꯖꯦꯜ ꯍꯧꯅ ꯅꯣꯛꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯇꯥꯔꯗꯨꯅ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯑꯆꯆꯥ, ꯀꯌꯥꯗ ꯎꯁꯤꯠꯇ꯭ꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯅꯣꯅꯦ, ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯣꯏꯅ ꯎꯁꯤꯠꯇꯕ ꯌꯥꯕ꯭ꯔꯥ? ꯉꯁꯤ ꯅꯣꯏ ꯈꯪꯒꯅꯤꯗꯣ, ꯑꯩꯅ ꯀꯩꯗꯧꯕ ꯍꯥꯏꯕꯗꯣ ꯅꯣꯏ ꯌꯦꯡꯉꯨꯀꯣ꯫ ꯂꯥꯟꯃꯤꯁꯤꯡꯗꯨ ꯑꯍꯟꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯣ ꯑꯕꯣꯛ, ꯀꯔꯤꯅꯣ ꯑꯕꯣꯛꯄꯨ ꯁꯛꯌꯦꯡ ꯃꯤꯡꯁꯦꯟꯒ ꯑꯃꯠꯇ ꯂꯩꯇꯕ꯭ꯔꯣ? ꯁꯝꯗꯨꯁꯨ ꯍꯤꯡꯆꯥꯕꯤꯒꯨꯝꯅ ꯐꯥꯔꯦꯅꯦ, ꯃꯥꯏ ꯑꯗꯨꯁꯨ ꯂꯣꯏꯔꯦ, ꯌꯦꯡꯍꯩꯗ꯭ꯔꯦ꯫ ꯏꯁꯨꯁꯥ, ꯑꯕꯣꯛꯇꯤ ꯑꯍꯟ ꯑꯣꯏꯔꯦ, ꯑꯗꯨꯅ ꯀꯔꯤꯁꯨ ꯈꯟꯗ꯭ꯔꯦꯗ, ꯑꯗꯣ ꯅꯈꯣꯏꯅ ꯂꯥꯛꯄꯗꯤ ꯀꯔꯤ ꯊꯕꯛꯀꯤꯅꯣꯗꯣ? ꯏꯍꯦ, ꯑꯩꯈꯣꯏꯗꯤ ꯀꯥꯎꯊꯣꯛꯂꯨꯔꯦꯗꯅ, ꯑꯕꯣꯛꯀꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ, ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯒꯤ ꯃꯆꯥ ꯏꯕꯦꯝꯃ ꯂꯥꯡꯂꯦꯟꯒꯤ ꯅꯥꯆꯣꯝ ꯁꯦꯝꯕꯗ ꯂꯩ ꯑꯉꯥꯡꯕ ꯍꯥꯞꯅꯤ ꯍꯥꯏꯕꯒꯤ ꯂꯩ ꯑꯉꯥꯡꯕ ꯍꯦꯛꯄ ꯂꯥꯛꯆꯕꯅꯤ, ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯍꯧꯕꯒꯦ ꯑꯕꯣꯛ? ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦꯀꯣ, ꯂꯥꯛꯑꯣ, ꯇꯨ ꯑꯕꯣꯛꯀꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕꯁꯦ ꯎꯔꯦꯗꯅ, ꯃꯁꯤꯅꯤ ꯑꯩꯒꯤ ꯂꯩꯀꯣꯜ ꯍꯥꯏꯔꯤꯕꯁꯦ, ꯑꯗꯣ ꯏꯁꯨ, ꯅꯣꯏ ꯃꯌꯥꯝꯅ ꯍꯦꯛꯅꯤꯡꯕ ꯂꯩꯁꯤꯡꯗꯣ ꯍꯦꯛꯈ꯭ꯔꯣ꯫ ꯑꯁꯨꯝꯅ ꯑꯌꯥꯕ ꯄꯤꯔꯛꯂꯕꯗ ꯂꯥꯟꯃꯤ ꯃꯌꯥꯝꯗꯨꯅ ꯂꯩ ꯈꯨꯖꯣꯞ ꯍꯦꯛꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯟꯃꯤꯁꯤꯡꯗꯣ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯈꯤꯔꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯆꯠꯈ꯭ꯔꯕꯗ ꯍꯅꯨꯕꯤꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯈꯪꯒꯅꯤꯗꯅ ꯅꯈꯣꯏ ꯄꯨꯝꯕ, ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯆꯤꯡꯗ ꯂꯩꯕ ꯀꯧꯖꯦꯡ ꯍꯔꯥꯎ ꯑꯣꯜꯂꯨꯀꯣ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯖꯤꯟꯈ꯭ꯔꯕꯗ ꯂꯥꯟꯃꯤꯁꯤꯡꯗꯣ ꯀꯣꯅꯨꯡ ꯌꯧꯔꯛꯈꯤ꯫ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯂꯩ ꯑꯗꯣ ꯅꯤꯡꯊꯧꯗ ꯁꯤꯟꯅꯔꯝꯃꯤ꯫
ꯂꯩ ꯑꯗꯣ ꯍꯦꯛ ꯁꯤꯟꯅꯈꯤꯕꯒ ꯂꯥꯟꯃꯤꯁꯤꯡꯗꯣ ꯀꯧꯖꯦꯡ ꯍꯔꯧ ꯂꯣꯏꯅ ꯑꯣꯟꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯣ ꯑꯉꯛꯄ ꯐꯥꯎꯔꯝꯃꯤ꯫ ꯈꯨꯗꯛꯇ ꯅꯤꯡꯊꯧ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯥꯏꯕ ꯑꯃ ꯀꯧꯗꯨꯅ ꯌꯦꯡꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯃꯔꯣꯝꯗꯅ ꯑꯉꯥꯡꯕ ꯂꯩ ꯂꯩꯔꯕꯗ ꯂꯥꯡꯂꯦꯟꯅ ꯅꯥꯆꯣꯝ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯅꯥꯆꯣꯝ ꯑꯗꯣ ꯁꯦꯝꯅ ꯁꯦꯝꯅ ꯑꯁꯨꯝꯅ ꯈꯟꯖꯩ, ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯂꯩ ꯑꯁꯤꯕꯨ ꯑꯁꯨꯛ ꯈꯣꯏꯗꯥꯅ ꯄꯥꯝꯖꯔꯤꯕꯁꯤꯕꯣ? ꯑꯗꯨꯕꯨꯗꯤ ꯂꯩ ꯑꯉꯥꯡꯕꯁꯦ ꯌꯦꯡꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ, ꯀꯥꯟꯅꯗꯦ, ꯅꯥꯆꯣꯝꯁꯦ ꯁꯦꯝꯕ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯑꯁꯤ ꯈꯟꯅ ꯅꯥꯆꯣꯝ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯁꯦꯝꯂꯝꯃꯤ꯫ ꯑꯃꯔꯣꯝꯗꯅ ꯄꯥꯔꯤ ꯑꯃꯗꯤ ꯄꯣꯏꯔꯩꯁꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯏꯄꯥ ꯅꯤꯡꯊꯧ, ꯉꯁꯤꯗꯤ ꯅꯆꯥ ꯋꯥꯐꯝ ꯑꯃꯠꯇ ꯍꯪꯒꯠꯆꯒꯦ, ꯏꯄꯥꯅ ꯍꯔꯥꯎꯅ ꯌꯥꯕꯤꯌꯨꯀꯣ꯫ ꯏꯄꯥꯒꯤ ꯄꯥꯔꯤ, ꯄꯣꯏꯔꯩ, ꯏꯄꯥꯗ ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯍꯥꯏꯌꯨꯗꯣ꯫ ꯃꯇꯝ ꯑꯗꯨꯗ ꯃꯆꯥ ꯑꯍꯟ ꯄꯥꯔꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯃꯄꯨꯡ ꯐꯥꯅ ꯈꯟꯕ ꯉꯝꯖꯔꯦ꯫ ꯅꯆꯥꯈꯣꯏꯅ ꯈꯟꯖꯕ ꯋꯥꯈꯜ ꯑꯃ ꯂꯩꯖꯩ, ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯐꯖꯩ ꯍꯥꯏꯅꯕ ꯆꯤꯡ ꯑꯗꯨꯗ ꯆꯠꯅꯤꯡꯉꯤꯗꯣ꯫ ꯑꯣ, ꯆꯤꯡꯗ ꯆꯠꯅꯤꯡꯉꯤ ꯍꯥꯏꯕ? ꯃꯆꯥ ꯑꯇꯣꯝꯕ ꯄꯣꯏꯔꯩꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥꯁꯨ ꯂꯩ ꯑꯁꯪꯕ ꯈꯛꯇ ꯍꯧꯕ ꯆꯤꯡ ꯑꯗꯨꯗ ꯆꯠꯆꯅꯤꯡꯉꯤꯗꯣ꯫ ꯌꯥꯔꯒꯗꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯑꯌꯥꯕꯗꯣ ꯄꯤꯅꯕꯤꯌꯨ꯫ ꯏꯄꯥꯒꯤ ꯄꯣꯏꯔꯩ, ꯄꯥꯔꯤ, ꯅꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯏꯄꯥ ꯌꯥꯅꯤꯡꯉꯤ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯆꯤꯡ ꯑꯗꯨꯗꯤ ꯃꯇꯣꯟ ꯌꯧꯅꯕ ꯆꯠꯄꯗ ꯅꯨꯃꯤꯠ 4-5ꯅꯤꯗꯤ ꯆꯪꯏ ꯍꯥꯏꯅꯩ, ꯑꯗꯨꯒ ꯆꯤꯡ ꯑꯗꯣ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯌꯥꯝꯅ ꯑꯣꯏꯕ ꯃꯐꯝꯅꯤ ꯍꯥꯏꯅꯩꯅꯦ꯫ ꯑꯗꯨꯒꯨꯝꯕ ꯈꯨꯗꯣꯡ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯗꯨꯗ ꯏꯄꯥꯅ ꯅꯈꯣꯏ ꯑꯅꯤꯕꯨ ꯊꯥꯅꯤꯡꯗꯦꯅꯦ꯫ ꯄꯥꯕꯨꯡ, ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯅꯨꯡꯁꯥ ꯊꯤꯕꯤꯒꯅꯨ, ꯆꯤꯡꯅꯕ ꯑꯗꯣ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯅꯆꯥ ꯑꯩꯈꯣꯏ ꯄꯥꯈꯪ ꯁꯥꯔꯦꯞ ꯐꯥꯔꯦ, ꯑꯗꯨꯕꯨ ꯅꯣꯡꯃꯇ ꯀꯣꯏꯊꯣꯛꯇꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯉꯁꯤꯗꯤ ꯄꯥꯕꯨꯡꯗ ꯍꯪꯒꯠꯆꯕꯅꯤ, ꯄꯥꯕꯨꯡꯅ ꯌꯥꯕꯤꯌꯨꯗꯣ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯕꯨ ꯏꯄꯥ, ꯅꯈꯣꯏꯗ ꯋꯥꯐꯝ ꯈꯔꯗꯤ ꯍꯥꯏꯒꯦꯀꯣ꯫ ꯏꯄꯥꯅ ꯍꯥꯏꯒꯗꯧꯔꯤꯕ ꯑꯁꯦ ꯅꯈꯣꯏ ꯑꯅꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯤꯡꯁꯤꯡꯉꯨꯀꯣ꯫ ꯆꯤꯡ ꯑꯗꯨꯒꯤ ꯃꯇꯣꯟ ꯍꯦꯛ ꯌꯧꯕꯒ ꯍꯅꯨꯕꯤ ꯑꯃꯅ ꯆꯤꯡ ꯑꯗꯨꯒꯤ ꯂꯩꯀꯣꯜ ꯑꯗꯨꯕꯨ ꯁꯦꯟꯅꯔꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕꯗ ꯅꯈꯣꯏꯅ ꯂꯩ ꯑꯗꯣ ꯍꯦꯛꯅꯤꯡꯂꯕꯁꯨ ꯂꯩꯀꯣꯜ ꯃꯄꯨ ꯑꯍꯟꯗꯨꯗ ꯍꯥꯏꯖꯔꯒ ꯍꯦꯛꯀꯗꯧꯕꯅꯤꯀꯣ꯫ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏꯅ ꯀꯥꯎꯕ ꯌꯥꯗꯦꯀꯣ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯌꯥꯊꯪ ꯉꯥꯛꯆꯒꯦ, ꯑꯗꯨꯗꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯈꯣꯡꯁꯥꯟꯅꯕ ꯍꯧꯖꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯣꯏꯔꯩ ꯑꯃꯗꯤ ꯄꯥꯔꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯕ ꯄꯥꯔꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯅꯥꯎ ꯄꯣꯏꯔꯩ, ꯍꯌꯦꯡꯗꯤ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯅꯤꯡꯕꯁꯨ ꯊꯨꯡꯂꯒꯅꯤ꯫ ꯑꯗꯣ ꯏꯅꯥꯎ, ꯍꯌꯦꯡꯒꯤ ꯈꯣꯡꯆꯠ ꯑꯁꯦ ꯂꯥꯟꯃꯤ ꯌꯥꯎꯔꯒ ꯆꯠꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯏꯆꯤꯟ ꯏꯅꯥꯎꯈꯛ ꯆꯠꯁꯤꯔꯥ? ꯀꯔꯤ ꯈꯟꯕꯒꯦ ꯏꯅꯥꯎꯗꯤ? ꯌꯥꯝꯕꯨꯡ, ꯅꯅꯥꯎꯒꯤ ꯑꯣꯏꯅꯗꯤ ꯂꯥꯟꯃꯤ ꯌꯥꯎꯍꯟꯗꯅ ꯆꯠꯅꯤꯡꯉꯤꯗꯣ, ꯑꯗꯨꯅ ꯂꯥꯟꯃꯤ ꯄꯨꯔꯒꯨꯝꯁꯤ ꯌꯥꯝꯕꯨꯡ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯣ ꯏꯅꯥꯎ, ꯍꯌꯦꯡ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯈꯣꯡꯆꯠꯁꯦ ꯆꯠꯇ꯭ꯔꯤꯉꯩ ꯏꯆꯤꯟ ꯏꯅꯥꯎꯅ ꯄꯨꯒꯗꯧꯕ ꯄꯣꯠꯂꯝꯁꯤꯡꯗꯣ ꯁꯦꯝ ꯁꯥꯔꯁꯤ꯫ ꯑꯗꯨꯒ ꯏꯅꯥꯎ, ꯋꯥꯐꯝ ꯑꯃꯅ, ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯀꯔꯝꯅ ꯈꯪꯅꯁꯤꯒꯦ? ꯌꯥꯝꯕꯨꯡ, ꯀꯔꯤꯒꯨꯝꯕ ꯌꯥꯝꯕꯨꯡꯅ ꯋꯥꯈꯜ ꯋꯥꯔꯛꯂꯕ ꯅꯅꯥꯎ ꯑꯋꯥꯐꯝ ꯇꯥꯔꯦ ꯈꯟꯕꯤꯌꯨ, ꯑꯗꯨꯒ ꯅꯅꯥꯎꯕꯨ ꯀꯥꯎꯊꯣꯛꯄ ꯃꯈꯩ ꯌꯥꯝꯕꯨꯡꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯕ ꯅꯅꯥꯎꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ ꯍꯥꯏꯅ ꯈꯟꯕꯤꯌꯨꯗꯣ꯫ ꯏꯅꯥꯎ, ꯐꯔꯦ ꯑꯗꯨꯗꯤ, ꯑꯗꯣ ꯏꯅꯥꯎ, ꯍꯌꯦꯡꯁꯦ ꯏꯅꯥꯎꯒꯤꯅ ꯍꯥꯜꯂꯅꯤ ꯆꯤꯡꯈꯣꯡ ꯌꯧꯕꯗꯤ, ꯑꯗꯣ ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯄꯨꯝꯕꯗꯣ ꯀꯥꯎꯊꯣꯛꯄ ꯌꯥꯗꯦꯀꯣ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯌꯥꯝꯕꯁꯨ ꯍꯌꯦꯡ ꯆꯠꯄꯗ ꯄꯨꯒꯗꯧꯕ ꯄꯣꯠꯂꯝ ꯆꯩꯔꯝ ꯈꯔ ꯌꯦꯡꯁꯤꯜꯂꯨꯈꯤꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯆꯤꯟ ꯃꯅꯥꯎꯗꯣ ꯍꯌꯦꯡꯒꯤꯗꯃꯛ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯆꯤन ꯃꯅꯥꯎ ꯑꯅꯤꯗꯣ ꯁꯒꯣꯜ ꯑꯃꯃꯝꯗ ꯇꯣꯡꯂꯗꯨꯅ ꯃꯈꯣꯏꯅ ꯆꯠꯅꯤꯡꯂꯤꯕ ꯆꯤꯡ ꯑꯗꯨ ꯇꯝꯅ
lakpa haurami. Asum leptana lakpana numit taramdaida poireidi lei asangba satpa chingkhong ado yaurami. Matam asida poireina mayambung parida asumna haijarai. Yambung, haujikti lei asangba satpa nanauna yamna khoidajaba mafam ado yaure. Nanaudi panthaba tauda mit maka ama phawba uisinda mafam ado yaunaba chacharagi. Poirei matam pumbada ipagi wafamdo kawganuko. Phare aisu aina pamliba lei amuba ngakta satpa ching ado yaunaba chatlagi. Asumna machin manaw wari ngaihak tauraba matungda mafamdudagi kainaki. Adugi matung parisu lei amuba satpa sing adugi maikei tamna chatkirami. Asumna numit marini gi matung makoi animak ching maton yaurami. Poireina ching maton adu hek yaubaga wamanbadagi ngaihak potharami. Matam aduda poiregi manatonda nungsiba leinam kaya ama namlakhi. Leinamgi manam phanglubadagi poirei haugatuna leinamdugi khongul liraklami. Khongul lasum lirakpada kona thangda yum macha ama thengnarami. Yum adugi akoiba pumbadasu asangba machugi lei pambi singna kungna hauri. Poireina asum yenglingai magi manakta hanubido phat changlai. Matam aduda poirei khangprek khangna ima haijei. Poiregi matau ubada hanubiduna asumna hairei. Isunupa karigi khanglibanone? Abo, abokna khanghaudana changlakpasida khangjarure. Ado abo, aboki yum oidoiro sidagise? Mani, aboki yumni. Ado, isudi mafam sida kaidoba laklibanone? Abo, mafam sida satliba asangba lei mayamse nasugi pukningna khoidajarure. Nasugi punsidi lei asangba asina laining oije. Maram aduna mafam asida lakjaribane abo. O, adugi oireko. Adudi lao lao. Isuna pendri phawba yengloko. Asumna poirei lei mayamdo pukning changna yengduna leirami. Matam aduda nungsiba khonjelda sakhenba pakhang haina kauраklibado poireina tarami. E, kanano? Kanagi khonjelno haujikidubo? Haujik asida aiga wari sanaramba abuktugi khonjendi nate. Natraga abuktugi masura masak khangningkhreda. Aibu hekta yenglurasirane? Hoida hekta yenglurage. Aingonda kauba soidana oiramgani. Nakan amaromda parisu yum ama urami. Yum adugi mangonda nupi amana. Yum adugi mangolda nupi amana lei amuba khara pairaga nachom semlibado urami. Madu ubada pari nupi dugi manak mayada changlaklaga asumna hairei. Ichan, kaigumba mata hangjageba. Nupi adusu nachom sembadu leplaga khumlai. Ibung, kari hangbige haibano? Ichan si mafam sida leibibra? Mafam ase aigi yumni ibung. O, yumni haiba. Ado ichan. Ichan gi mingbu kari kaubage? Ibung, nachan gi ming lingje leibi kauze. Ado ibung na mafam asida laklibasibu kari thabaki oibirage? Khangjaba yagadro? Ichan, asini. Ibung na wakhal hek tarakpadagi amuba lei ase aduki matik pamje. Amuba nataba leirang singdi hanna phawba yengdi. Maram aduna ching asida lei amuba mayamse yengba lakjaribani. O, adugi oireko. Ado ibung, aigi abuk lakhini. Abuk lakpaga abuki ayaba yauraga yengsiko. Amaromda poirei khonjelgi maikei thirakpana haujikti fajakraba nupi amaga mayoknarami. Matam aduda poirei mamit kupkani kawbu makhai nupi adubu munna yengduna leirami. Nupi adugi saktamdo aduki matik awatpa leitana phajai. Fijolsu asangbana leiteng oirami. Poireidi nupi adugi phajabada punglup lupkhre. Poireina nupi duda munna yenglingai nupi duna asumna hairei.
Ibung, tabro? As, tadra maline. Ho ibung. Kana? Oh, aidi mangai hang mangluridana. Ibung, tumdana mangbase fattabani ko. Ado ibung, kari mangluribano amukta khangjage. Ichan, atay kaisu nateda. Ichan urubada aise angawbu oikiba adugini. Is, haijalise. Ado, kamaina ngawrino hairao. Aduburo, aigi punsida, aina khwaidagi ngawjaba pamjabase, asangba machuni. Maramdunabu mafamsida laklibani. Aduga, hena pamlibadi nahaki asangba machugi fijol asini. Nahaki hakchangda asangbagi fijolna leitiengbasidi aduki matik phajakre. Nahaki phajaba duga changdamnaba yaba potsak amata hek leitre. Tanja aduda mabokna masunupibu kaurai. Aboki tarubi, nangbu kadaida leibagene? Mabokna kauba tabadagi tarubi poireida nokphet tauraga asumna hairei. Ibung, abokna kaure, aboki nakta changlusilao. Asumna poirei amadi tarubi maboki manakta changlai. Aduga mabokta poireina lakpagi maramsu hairami. Maboknasu poireibu taramna okpirami. Hauzikti poirei amadi pari konungda hanni haiba kaukre. Nupi anidugi phajaba saktam amadi makhoina pamjaba lairang kaya asidagi makhoi anido konung kaukre. Amaromda mapaning thaudi machanupa anina konungda halaktaba asida mathwai yamna wajai. Karamna sing aduda thisige haina wakhal taujai. Aigi icha anido khudong thiba tarabra natragana kari maramgidamakta konungda halaktribano. Ching adugi hanubi adubu mahai mitrang yamna hairamgadra. Phare, ai hayengse lanmi khara tharage aduga aigi icha anibu kauhalurage. Asi khanna ningthau ado leikirami. Mathangi numitni konungi amaibasu pau tabadagi ningthaugi manakta changlai. Aduga asumna hairei. Iningthau, nanai wafam amata haijage. Nanaibu thajabi. Aigi wafam ase asengba achumbani. Oja maiba, karamba wafam no. Ningthau ai wakhal tadrene. Iningthau asini. Hauji machaibungo animak konungda halaktre. Hanubigi ching aduda laikre haiba khangjari. Pumnamak ase nanai na asum yenglubada khara makhaidi khangba ngamjari. Oja maiba, karamna kari khanglibano marik chumna paudambiyudo. Makhoi anigi khanbada ai pothaba yadrabani. Iningthau haijage tabiyudo. Hairiba ching ahum ado mitrangi ching amani. Aduga ching adubu ngakliba hanubi ahum ado laibak ahumgi ningthau ngaktani. Lairembi amagi chaibi chaithengdagi makhoi hanubi onduna mafam aduda leikibani. Makhoigi awaba ado kokkadabagi maramdi lambi amakhaktani. Lambi ado atai karisu natte. Iningthaugi icha ahumak makhoigi macha oijaraba matamda awabadagi kokkani. Maram aduna iningthaugi laibak asida lairembi aduna thamlambani. O aidi nahan makai adumnadi khalludredana. Ado oja maiba adubu karam tausige karina phagani ojana khanglabadi munna takpiyudo. Iningthau madugidamakta awaba wakhal khanbiruganu. Hairiba ningthau ahum ado malem sida atangma ningthauni. Aina amaiba phawgalakpa matamda aibu takpi tambiramba ojana haibirambani. Aigi oja ado tungda lakadauba pumba khangi. Adubu wafam ase aina iningthauda haidokhidabani. Hauzikti machaibungo anigi taloi puraklagani. Aduga machaibi madi laibak khongkhragani. Masigidamakta pukning harauna laibiyu. Phare, oja maibana hairiba wafamduna achumba oirabadi ningthau ai awaba kokjari. Ado oja maiba hayengsi lanmi khara chingduda thage khanmani. Adubu thadrabasu yaragadra. Iningthau thadrabasu yaragani. Maramdi makhoi masana makhongna thongna lakani.
Asumna amaiba aduna hairabada ningthau ado wakhal wakhidre. Matam madi haujinki. Tha kharagi matung machaibungo parida lingjel leibina asumna hairei. Ibung nahak ase laibak asigi machaibungo natra. Mane ichan. Adu ibung ngasidi ibungda wafam amata haijagi adugi matung wakhallana laubiganu ko. Ibungna aigi laibak amadi micham prajabu kanbiyuko. Asi hairaga haukraba wari tangkak ama lirei. Ibung ayese laibak amagi machaibemani aduga mafam asida leiribasina aigi ipani. Nongma khoyum lairimbida lairang angauba katkadaubada amuba katlubadagi lairembi aduna saubadagi lairembi adugi chaibi chaithengna mafam asida aikhoigi laibak pumbagi miyoi lei amuba onduna leikibani aduga aigi ipabuna hanubi amagi saklonda olhankibani aigi imadi leikidre adubu ibung lairembi aduna aigi ipa ningthaugi manglanda asumna hairami hai. Ningthau nahaki awabado nasana tawjarubagi mahaini adubu awaba adudagi kokke hairabadi noina leigadoriba laibak adugi macha ahanbu nacha ningoldugi nupa oina phangba matamda nakhoigi awabase kokani hairamki hai. Maramaduna ibungna aigi laibakpu nungsibiduna aibu nahaki konungda puraga aibu luhongduna lausinbiyo ibung. Paridi kharaga pamna leiringai lingjel leibigi wahaiduna amukka hena apamba phawhali irulu janingbaga thongra tekpaga haibado parigi mafamda thokre. Ichan adugibu karisu khanganuse hayeng nong hek nganbaga konungda chatlasi aduga ipa ningthauda haijaragi nang ai luhonglasiko. Amaromda poireisu mayambungda lingjel leibina hairiba adugumna tarubina poireida hairami. Poireisu tarubibu magi oiningba amadi nungsibiduna hairibado poireinasu yarami. Aduga poireina mayambungbu ningsinglai. Aigi amungduna kari karam thokligaba adubu awaba taramni haibagi mamidi manau aina udri. Iyambasu nungaina leiri takpani. Asi khanna nunganba ngainaki. Mathangi numitni pari amadi lingjel leibi ching adudagi kumtharaki. Numit amaga tangkhai changna chingdudagi kumtharaklaba matung parigi sagol aduda makhoi ani tongladuna konung taba lambida laki. Parina sagol adu asum thauraga lakpada laptakna manaugi sagol khamduna leiribadu urami. Manaugi sangon manakta parisu sagol ado khamlami. Matam aduda poireisu tarubiga sagol manak yoraklami. Machin manau amuk thengnarabada konsinnarami. Adugi matung makhoi konung tamna laklami. Angam angan sinaramdai mikupta machin manau ani amadi nupi ani duga konung yoraduna mapaning thaubu khurumjarami. Adugi matung thokiba pumba wari oina lirami. Mapaning thausu asengba achumba khanglabada mamau oigadoriba ani dubu nungsina wari sari. Asumna mathangi nonganbada laibak miyam khangna luhonglami. Asumna hek luhongkhibaga numit adudagi lei amuba satpa ching adugi lei amuba satpa ching aduga lei asangba satpa ching duga khudakta mangkhirami. Aduga ching aduda satlamba leirang sing aduna laibak tugi micham praja lanmi kaya onthorakhi. Adugi matung laibak anigi ningthau amadi lanmi praja mayam duga konung tamna lakhi. Adugi matung ningthau masen awanungai wari watai taurami. Asumna ningthau ani hanagi phibamda hanjinkhiba awaba kokhiba ase thoiba amadi magi mabok nasu tarami. Mabok aduna thoibada asumna hairami. Aboki thoiba haujikti nahak taru tanana layu nahaki taloi oinaba nupi ado kauge ko. Asi hairaba matungda langlenbu kaunaba lei angangba khara heklami aduga thoibagi phamungda ningthina thamlami.
Asumna hek taubaga Langlen masa ado lay angang basat liba mafam do tamna chatninglagli. Maram aduna Langlena mama amadi mapada asumna hairami. Ipaning thau, ima ibema ngasidi nacha wafam amata haizage. Ipagi bema Langlen kari wafam no chingnadana hayu. Ipaning thau, nachabu lay angang basat pachingduda thinbiyu. Ai ching ado yamna chachaningi. Ipagi bema haujiklo ichana thinbiyu hairibasibo. Hoi ipaning thau. Mapaning thau nasu machagi apambado thinglamde. Maramdi thaudok ase thokani haibasi konungda leiriba amaiba aduna haikrabani. Asumna konungi lanmi khara tawduna Langlenbu lay angang basat liba ching adu tamna thinbirami. Nongmagi matung ching adugi makhong yorami. Aduga ching adu kaba haunaba makhong ado thangba hauragle. Langlengi makhong aduna ching aduda hek thengbaga ching ado swai mangki. Adugi matung thoibana Langlenbu ichan haina kaurai. Matam aduda Langlen amadi lanmi singdo pungak ngaklami. Khanghaudana chawkhraba ching asibu karamna mangkhribano haina ngakchei. Asumna ngakchana na lairingai thoiba Langlengi mitmangda leplami. Langlena thoibabu uba mikupta punsigi oina ahanba thamoigi nungsi mihun chongba haujaki. Langlena magi lanmi singdo hannaba hairami. Lanmi singdosu machaibe magi yathang oina konungda hanki. Lanmi sing hankrabada Langlen amadi thoiba thamoigi pakhung chanari. Asumna numit adudagi hauna makhoi ani nungsi lambida amata oina chatminaki. Mathangi numitni Langlena thoibada asumna hairei. Taribro sakhenba ngasidi aikhoi ani chatuna ipaning thauda aikhoi anibu luhongbinaba haijaruge. Hoi yai aigidi nahakna hairibado aigi oinadi laibak phari khanjarage. Asumna makhoi anisu konungda laktuna mapaning thauda Langlena wafam pumba tamjarami. Adudagi mapaning thaunasu thoibada Langlenbu thajarami. Asumna numit adumaktada thoiba amadi Langlensu laibak miyam khangna chawna luhonglami. Langlen amadi thoiba hek luhongkibaga lay angang mamayamdo laibaki micham amadi lanmi kaya onthorakhi. Aduga hanubi adusu amuk mahausagi ningthau oirakhi. Matam aduda thoibagi mapa amadi lanmi micham mayamdo konungda laktuna harauba phongdoklami. Asumna lairembina laibak ahumgi ningthauda piramba chaibi chaitheng ado numit adudagi kokhirami. Aduga ningthau ahumsu magi laibakta handuna hanagumna nungaina pankirami.